Akashbani Imphal, Maibam Dwijamani Pau Pazari, Ahanbada Maroiba Pau. Rajapal Ajoy Kumar Bhalan Hairi, U Thabana Hongliba Akoi Biki Bibam Kanabuhona Biki, Kwaidiki Paraba Pambai Amani. Lomi Singla Low Ubada, Asway Angam Tondanaba, Sarkarna, Flying Squad Semtuna, Akanba, Cecil Torang Lokot Pahore. Gwal Tabi Doctor Sarkarna Tumina Lation Bubu Yaring the Bupung to Nangasi, Paumi Singla Wakat Mipam Pamduna, Kongzang Sanction Cray. Rise Sidangasi COVID-19 known positive by Mio Mari Technique, housing active case Niputare Lady. Amasung, Lakadoriba Mikok Tiba Sida, self enumeration Tonaba Akanaba wet portela Mahang Lagani. Manipuri Rajapal Ajoy Kumar Bhalan Hairi. U Pambi Amathaba Haibasi, Hongliba Akoibiki Pipam Kanabuhonabiki, Kwaidiki Paraba Pambai Amani. City Convention Center Imphal Pangtokpa, Humudra Taruk Suba Ban Mar Sop Lising Ali Kunmanga Loisan Bikitorum Tawa Ngangbada Rajapal Nahai, Manipurasi Ina Kulaba Ecological Heritage Amasung, Singilamgi Biodiversity, Ningtina Label Amani. Raja Sigi Yellow Missing La Mau Sadiki Sanarak Mawonda, Umang Kanaba Baikaliba Tabak Thong Sing, Rajapal Tagapa Pungtolatun High. Umang Koktokpa, Maram Satana Kai and resourcing Sezina Tokpa Masung, climate change na Kihelagli Basingasi, Kangmina Basangi. Akoi Begi Kalda, Kaitarak Libasi, Kalhonaba, Miam na Kutak the Tabuk by Kanabo Honaminarasi, Rajapal na High. Climate change definitely is all of us know. It's not a distant threat. We see it every year. Rising temperatures, erratic rainfalls, extreme weather events, cloud bursts are happening all over the country, and suddenly we find a lot of people get washed away, properties are getting washed away. Every tree absorbs carbon dioxide, supports biodiversity, helps secure future of generations. So the whole idea is that one should not be only a name, it should be involvement of individual human being into this whole process of planting trees, not just for the sake of planting, but growing them and watching them grow. Get the satisfaction out of when your planted tree grows. Rajapal na Makatan Hai, Kumsegi Ban Marsobasi, Pradhan Mantri Narendra Modi na Hautokiba, Lebak Sinbatung na Paikaliba, Ek Per Ma ke Nam 20 Gasu Pangsane. Pradhan Mantri ki Wakalon Sina, Mipum Kuding Makta, Makoi Makoiki, Imabu Ikai Kumnabo Oina, Usara Amam Tanaba, Puning the Itil Piri Masung, Malem Imada, Tamoy Sengna, Sardanjali Katpahibadu Oiri. Thoromadu Umang Ngak Sensi, Turela Masung, Sing Ngak Sensi Masung, Manipurbu Asang Amana Tanbalam Damama, Ohenbada, Puning Togatsi Haina, Punda Wasak Lominatuna Loisinki. Rajapal na imong kuting magta Tobimal Kangba Utpa, Daita Kangba Masung, Asagi Kudam Amaoina, Yam Drabada Usara Amamam Taduna, Sahi Supa Madubu Ngakpi Senbina Bataksinki. Madugi Mamangda Rajapal na, Lebak Sinbatuna Satariba, Ek Per Ma ke Nam 20 Sarukamoina, Kangla Port Complex ta Usara Amathaki. Ban Maso Palanga Marilena, District National Program for Health Care Masung District Non-Communicable Cell Imphal East na Sinduna Usara Thabagi Tormama Imphal East Jilagi Sanjanbam da Pangtoki. Tormatuda Chief Medical Officer Imphal East Dr. L. Indira National Program for Palliative Care gi State Nodal Officer L. Tilakesona Singba Miyoikia Susaruk Yaki. Senapati District Administration Sinduna Sayola Masuna Satarakpa Ban Marsop Loisan Bigi Toram Nasi Pangtoki. Zila Asigi Tongan Baskul Sing, Sarkargi Loisang Singamati, Mapamadugi Miam na Saruk Yaduna, Hauki Basayola Sida Uzara Lak Amarom, Tongan ba Mapam Kuntrani Panda Taki. Imphalgi Modern College da Su Ban Marsop Torum Pangtoki, Mahiroya Masung Ozasingna College Campus ta Uzara Kaya Taki. Ziribam Zilagi Sidai Oiba Mapam Singda, Lau Panta Asida Pam Daba Togdog Torak Patinaba Masung, Lau Singugi Tabusatabada, Asway Ngam Tondanaba, Zila Asigi District Magistrate Flying Squad Team Ani Semkre. Team Singasi, Ziribam Subdivision Gina, SDC Ziribam Masung, Boro Bekra Subdivision Gina, SDC Boro Bekra na Lusingani. Lomi Singmasung Lomi Association Singna, Team Lusing Basing Asiganatraga, District Nodal Contact Point Ka Pau Paunabayagani Hairi. Bisnupur Zila ki Oinasu, Lomi Sing, Low Singu Tobada, Aswangam, Tuantanaba, District Administration na Flying Squad Team Taruk Samkre. Flying Squad Singatudi, Nambol, Oinam, Bisnupur, Ningtho Kong, Moiranga Masung, Kumbi Circle ni.
Mari lenaba SDC singna lusingba flying squad team sing asina lomi singna lau singu tobada aswa ingam thondana bagidamak mari lenaba police officer sing Central Armed Police Force singa ningthina pau phaunagani hairi paugi marak thanna atenba break ama Lomi mi am kana ba lomi na horse lomi singe awa ko na ba pura mitran gum lawi hidak ni space company ne putok pa digger ising je low ling gra matung da na insiam le sai le ta su ai low ling gra matung tha ma gi manung je na pi se ne mana mari manga ka pala ko matam se ma se da sarara ka sem bera na pi ba ta horo roi da bi ko low bi ling magi habi magi paisa ko di bak se lomi sing se wa da ni ko thaujal agro manipur sagon ban maino le rak se sidai de ne loi na phang bi ni ko hai ri ba digger ai bi tak su ka pi ra ba adong gi sathu henga ka doi ni ko Tabiriba Pawasi, Akas Bani, Imphal Tekini. Gwal Tabi Thodokta, Sarkarna, Tumina Lesson Babu Yaning the Bofong to Nangasi, Pomisina, Kaisampata, Wakat Mipam Pamduna, Kongsang Sangsin Kre. All Manipur Working Journalists Union Amzu Masung Editors Guild Manipur na Puna Senduna Pangtokiba, Wakat Mipam Adu the Saru Yaki Pomisina. Paumi da khut thaba ganatantra da khut thabani journalism asi crime nate lambi thingbading ngamgani asumba khonjel thingbading ngamloi haibani singba play card sing paiki khongjang adu gi matang da Editors Guild Manipur gi president Khogendra Khomdram na hai अखोई पाउमी जी याम डिस्टर्ब तौगिबा अखोई थबक दा कायबा पिगिबदुगी मदुगी मतांगदा खुदकी ओइबा खोंजंग खबर लेपन सिंबा इलेक्ट्रॉनिक मीडिया की पाउगी थबक लेपा सबाइना तौर लाए होय अखोइना हाइजबा मतुंगिना इंक्वायरी कमिटी मा सेमदना इंक्वायरी मा सथगरे अदबो इंक्वायरी की रिपोर्ट से कुइरे पिखतखिबा अदो हौजु फावबा इंक्वायरी सिदा करी करी हाइरी हाइबदुसु अखोइदेसु खंगन बिदे अखोइना हाइजबदगी इंक्वायरी से तौगिबनी अदुसु हाइबिद्रे हाइदबदुसु पारे इंक्वायरी दुगी मतुंगिना लखोइ कदबा एक्शन लखोट पदुसु मधु सुमुदबो माइना सु मखोइगी मीडिया से दम सांगबगी मौंगदा तौबा अदो खोइगी मीडिया सिबो हाटपा सिगुमबसदि काइमता खंदबदो तौइ BJP Manipur Pradesh ki Wangang Loisu Oriba Hanagi LDA ki chairman Moirangthem Asini Kumar ngasi Kendra ki Road Transport and Highways Mantraloy ki official singa Nei Delhi ta unakre Unabatu da Sri Asni Kumar na Thanga Masung Mayang Imphal samnaba lambi semganaba amadi thong sananabagi matangda sahi asigi me kunipanda Kendra ki Road Transport and Highways Mantri Nitin Gadkari da pisan kiba proposal adu phangli haibagi official acknowledgement letter ama Mantraloy ki official singna Sri Asni Kumar da khusinaki Proposal sida Sendra dagi sangmaisin Moirang Thanga lambi sangbatuna Mayang Imphal amasung Thanga Kendra ani samnahanba amasung Thanga Kendra gi Pukhrambam singdagi Imphal West Jilla gi singthi sing phawbagi kilometer ama sangba thong loktak pata sabani singba yauri Manipur da ngasi COVID-19 nauna positive oiba miyoi mari thengnaki housing active case 98 leiri Raisi ki Haksel Bibaro Thatorok Paserola Magi Matungina ngasi punna miyoi 18 gi sample test tobada Imphal West dagi miyoi ahum amasung Thobal dagi miyoi ama punna miyoi mari COVID positive oirama thengnaki Masi tharaga husik phawbada COVID-19 positive oiba masing sahum ani sure masigi manungda miyoi 150 naba pharaktuna discharge tawkhre Rumahal Theater Linkhat Kibagi Humbudrani Pan Suba Kuman Thoram ngasi pangtokre Kuman Thoram ga mari lena Tarani Pan Suba Hawaibam Nilemani Singh Award Writer Director amasung Theater Activist Mani Yumnam da lantokre Thoramadu da Rise ki Art and Culture ki Commissioner M Zoy amasung Rumahal Theater ki Vice President Loitongbam Brajamohan Saruyaki Manipur Home Guard personnel singi Dearness allowance DA sa da kutrama pante henkat pinaba Raizapal da haizaki ba wapam adugi matang da kali thabuk local bagi haiba khangan biu haina Manipur Home Guard Employees Welfare Association ki president Y Mangina Raizapal da Serola mapisan kre Serola du Raizapal ki secretary ki kuthang da pisan kibani Serola du ki matang da paladuna Sri Mangin hai Sel Thum Mantraloy na thokpa office memorandum amaki matungina Delhi de leiba Home Guard personnel singi oiladi DA sa da yankai humdoi dagi yankai mangate henkat kre dubu Raisa sida mathau toriba Home Guard personnel singi oiladi haujik phawbada sa da tara mari dagi hena phangba ngamdri hiram asida sarkar na miyeng sangbiu haina Sri Mangina apil tauri Manipur da leriba entrepreneur singi phibam hena phagan hanabagi pandamda numit mangani sathagadaba capacity building workshop amba ngasidagi Imphal da hokre Raisi ki Directorate of Tourism na sinduna workshop adu Imphal gi North A wasida leiba Directorate asigi office da hokdokhi Workshop adu Raising and Accelerating MSME Performance RAM scheme ki makha da hokdokhibani
workshop aduda lam asida khang haireba amadi industry tawribasingna tongan tongan be hiramda takpi tambeki workshop adu tha asigi tara mathoi da loisengani hairi Senapati Forest Division amasung Sadin Pukri Village Authority anina Chinese Pangolin makalaba matungda ngasi thadokre Zila asigi Sadim Malingli gi khunja amana Pangolin ama phangle haina Forest Vibhag da pau piraki madugi matungina Forest Vibhag amasung Veterinary Vibhag ani gi official singi mafam aduda satuna hariba lamlaki sa asig kalaba matungda khunja singa lelena ngasi tekta kaidana thadokhibani Coalition Against Drug and Alcohol Kadana Sinduna Mayai Gabani sa season nabana kunai tipi basai thengi matangda miyam da ningthina khangan bagi awareness program ama Imphal West Jilla gi hiang thangda leba Kumari High School da ngasi pangthokre thormatuda Kumari High School gi headmaster K Sanatomba Kabui kada gi vice president Ningthaujam Doren Singba maroi ba miyai ke asu saru yakhi paugi marak thanna atenba break amamu Ibungo kaidawragi saluk pan sida ungisina lan songnari ni ma kana kana pukning ga wakal ga ado kana na ngamkhrage ba songnari gamnadri pukning na ningi na nei ma ayung an hogalaga walking chatke wakal sina khali sina ngak tang tang tungge pukning sina amuk thau thum yamna chararoi wakal sina di hoi dei khara khajik noi babu film kumlu dau olympic chelu dau silai trasida doi bungo bp wangba heart attack stroke diabetes kidney failure na singba narak pa yai haba khangdre angang ori ngai desu ning damna cha phangte hujingna doctor gi magan thing phati haibadu khangaba natro nangbo khanjillura no se noma noma gi khara khara dum hanthara loire ado ima su sadi am thakan dai ne ima bu thaura no hairo thauda sini du noma gi khara khara hanthara ba hoi Paujinjariba Food Safety Administration Directorate of Health Services Government of Manipuri Akas Bani Imphal dagi pau tabiri Lakaturiba mikok thiba sida self enumeration tawnaba akanaba web portal ama hanglagani portal asi census lisingani kuntarit ki tangkak ani makta phangani hairi social media post thagalakpa warol singda registrar general amasung census commissioner hai machine lebak asigi ahanba digital census oiragani portal asi sejanaraga enumerator singna makoi gi mobile app ta english hindi amadi lam gi lol singda data sing khomgatkani enumerator singna hariba thabag asi pangtokpada masa gi mobile phone sing sijinagani lebak asida english singali kuntareta mikok thibi gi thabag rise sinba thungna amasung union territory singda sathanaba mamang thada kendrana gazette notification thokre housing sanabegi pau Ngangbam Amukhomba dagi Anisuba Premier League Football gi ngachi takil da leiba sai ground cha thanakhiba match ta United Sandel FC na Youth Social Welfare Association bu panjal nipan ani da thoikhre ato match sing da Sagolban United na Khetri Iril Mapan Youth Club bu panjal ani amada aduga UDO na Asupi FA bu panjal ama sino da thoikhi Sombung Students Club na sinduna sathariba Sombung Invitation Village Wise 11 side football tournament gi ngasi sanakiba ahanba match ta Sombung Students Club amasung Huidrom Youth Development Club panjal ani sanuna draw chatkre ani suwa match ta Sombung Kabui Khunjau Youth Club na Ben Driver Association Kids Arena bu panjal mari amada thoikhi Sam kuntra mari suba Indian Oil Duran Cup tha asigi kulumdoi dagi hauragani ahoba numita Kolkata da leiba Vivekananda Juba Bharti Kri Ranganda Imami East Bengal FC amasung Bengaluru da leiba South United FC sanagani Birmingham da chathariba Anderson Tendulkar Trophy gi ani suba cricket test ta Bharat na yumbu wariba England bu run chahum kuntra tokta thoikhre tha asigi tarada ahum suba test sanaragani series asida haujik Bharat amasung England match amamam thoinari Dwijamani Aroibada maroiba pawmuk Rajapal Ajoy Kumar Bhalan hairi u thabana honglakliba akoibegi phibam kanaba honabagi khwaidigi pharaba pambai amani Lomi singna low ubada asoengam thondanaba sarkarna flying squad semduna akanba social thorang lokot bahore Gwal tabi thodokta sarkarna tumin relation bubu yaningdaba phongtoktu ngasi pawmi singna wakan mi phamduna khongjang sangsimkhre Raisa sidangasi COVID-19 nongna positive oiba miyoi mari thangnaki hauzik active case niputare leiri amasung lakadoriba mikok thiba sida self enumeration tawnaba akhanaba web portal ama hanglagani pauloi sare